Abema yuhenbada yingduna pairaktraba tamocho yuhenbana yare ai thabak chalukhige che asi haidina yuhenba abemagi phone do piramlaga thuna thokre abema nungaitana hoi haibagi matauda mangaktu nomduna lejawi phone do da amuk yenglubada mai 10% khakta ngairami as mai side asi haidina phone do switch off toksinduna charge thinjinduna thammi samdana yuhenbi mapang tholoktuna makhutta pairakliba simdu langthoke tawbaga makhut amuk khangpa phajinjaduna thamoinungda tamina khanjai nate ai asengba madi khangkini hauji phawba ma ifamdagi kari pamli karigidamakta aibu hanjin awaba piriba asi khanjaduna yuhenbi magi phone da amuk simdubu hapchinduna call back amuk tawi adubu choice of adum laikhrabada yuhenbi makhatana amu hana namlutre rima sumapan tholaktuna machegi mataudu tumina yengduna le somdana birjit ketuki da onsinduna nate karino nasanu pana khalisibo wari khara sanase haibasu tade magi thokpa matawraga hut laithoktuna adum chatkredana ketukina moibana ne khaliduga aisha hengmanare madudagi henba aina kari amu khangdudoino birjitna tasengna mabu tawraba chalo ketukina ho tawdana natro mina wa mathak thanglaido hojikpo aikhoibu kari amu tawrudoino birjitna tasengna maduna bu chumnabadi aigidi akaiba kari su leitabra haina khallini mama karinoda moi abu ngawrabo asomdana ama haina singnadana thamlurba matamsida mana adumaina kusirasi tawba yaba matamlo birjitna madu toksilure haiduna bu nachagi mayukta leplasi haibroi khoibo khangde ahalaman phajana amasu yanaraga letna khibo wafamni aidine kahen basu pampamjade ko birjitna haujikne adumna khanba yaba matam nate pumnamakse nangna soibane aina hangkiba matamdadi nangbu nachanupada khanghalle masana yarabani haina khumkhiba natro madunadi adum mimang thongna chopatabane masibu ai khaktagi iralo aisu isagi matawsida masina phagadra silubane haujik thaba kairamdai sida aingonda khakta insinbiri sibu kaino birjitna nasagi naranbu nangonda pidana kanada bu pirodoino moiba adumna ne inthong isin tawdana leibadunadi kemta kanari aigi wadine nachani moiba na ne yumsigi ahanne mana mani nainadana amasu yanaba sinbiyu mana phana leithoklabasu aikhoini silise magi damaktani haina khiba wafam kaibi yareko asamna mama mapa anina sanariba wari khudingmak abemasu tuminna daribani somdana yuhenba kana udraba achikpa ka amada changsinduna wakhal kaya ama khalli amuk ningsinglai tamo yuhen tamo khangdeba mibu leram khidrane aikhoina tamo bu khangjaba khaktani da tamo nadi kamaina khangni aigi nati aikhoi chesigine mingna yuhenbi sir khonsida lakpase ngasin ahanbra mamangda chakhiba yawrabra tamo hojikti iche yuhenbi awafamda tare mabu kanbinaba chingkhatbinaba kanasu leitre tamona haikidai awaba taraba kana leijadraba singbu ngakpi senbibana aigi punsigi pandamni haina nangumba mathong marom khangdaba tungi asa phirep leijadaba migumba amana hekta khuthaba yaba miro aina haisine makhatana khunsida miko amata sonthala leibe yaroi yuhenba karigumba laibak thibadagi aigi punsina soikiba thoklabasu aibu nungsibagidamak nangi maman yamlaba punsibudi kathoke khanbiganu ko tamucho aigi damakta khanbidrabasu aibu nungsibidrabasu mama babagi khanduna tamucho nang lohongo masi matangdi nachangi khudwani khanduna tamucho ne yabiu
Wahai kayasing asi ningsingduna yuhenba thamoigi maicha kayabu mathanta fathaba ngamjada phamlambadagi phuk hawgatuna asaubagi matauda kadudagi praprak thuna amuk thoki. Somdana inunganbi wakhan nungai haiduna tuminna tasinduna phamduna mamabu halakpa ngairi. Mapalomda mi amana kaurakpagi makhon tabaduda tande mande mapanda tapna thulai. Abema tapna. Che. Inunganbi ngakchanana. Abema. Chango. Abema na. Mabadi laibro. Inunganbi na. Laitiye. Tabolo na chathonaki. Ithandane. Kakhalo. Hoi. Asi haiduna anidu imungda amuk punna changminari. Inunganbina. Sida phamamo. Ai chanaba semlake. Semorano. Che. Wari amta sanase. Asi hairakpaduda inunganbi abemagi manakta tapna phamthaduna. Hairo kay warino. Abemana. Che. Khudingmak aishu loina khangi. Matam kayagi mamangdagi chena aigi tamochobu khanjarakpa nungsijarakpa adubu ahan masel amata oina ihanaduna haina sinaduna thamkra habidi ngasida khangi. Inunganbi tapna. Abema nangna aigi thamoibu masak khangbiriba sigumna nangi tamochona khangbiramlabadi aina kayada nungaijaramgani. Aisu nangonda hangningba hainingba kaya amale. Ngasidi amata chithadana haige. Abemana. Chena hainingba khudingmaksu loina hayo. Adubu mangjaunana chegina famda karigumba kharatang haijabagi ayaba pibiyo. Hayo nana hainingba khudingmak chingnaba amata leitana. Abema ai tarage. Abema tapna. Che. Aigi tamochawgidamakta kadai phawba lepiba ngamgani. Inunganbina. Ngamgani. Khudingmak ai loina ngamgani. Abemana. Chenasu hena khangbiramlagani. Aigi tamochawgi leiriba oiriba pibam hawkhiba punsi wari kaya. Inunganbina. Tare. Pumnamaktusu ai loina khangle. Wari kaya singaduna aigi thamoida takiba mahaki mamibu hena mayak lahalare. Che. Kariguma mata haijage. Inunganbina. Hayo ai ngairabane. Abemana. Aina ngasi kangthokadoriba wafamse laina khanba luna khanba chegi wakhande leire. Wafamse aina aigi tamochawgidamakta khanduna cheda hawdokjabane. Dayu henkidorage. Abemana. Che. Senasu hena khanglidune. Aigi tamochaw waba yaba waduna lakle. Takiba awa maicha punsigi kokpa ngamgani thajade. Awaba nungaitaba kayagi sambana mapoksima adumak khajinduna thamkigadra haina aina pakhatjabane. Inunganbina. Khudingmak aisu khange abema. Adubu aina kari toba ngamlugani. Abema tapna. Madu phana oidunasu mikupsidadi chena aina haijagadariba wafam asida thangna phana yabirabadi aigi tamochogi punsibusu momon hokna harauna hingba ngamgani haina aina thajaba thame. Chena aigi mateng pibigadra. Inunganbina. Nangi tamochona nungaigani haraugani bu hairabadi khudingmak ai loina pigani. Hayo bema kari karamba wafamno. Che. Hanta ahallamana athubada chilakadoriba che amadi tamochona khoyanigi luhongbagi wafamse. Masi inunganbi khangningna. Hayo aduda ekido haino.
Abe amana amasu khana chainaba thoktanabagidamak chegi chinbandagi luhongba se toklasi haina haibiro. Abema Asamna namidangi matamni Yengbiga rimaga chakhumda changduna namidangi henjang semli. Che kaidawrage amuk mangiduna Yengbina aisibu hayeng chasira natraga chetabana fadira. Rimana kaino che kaishaitaba thodok tugidamakta chena class kegi leptuino chetkadabane. Yengbina yarese tumilero ima hojangani. Asi haina ringaida Rimagi phone du ring amuk phatkinglei. Rimana kanano karino yenglubada hero fazaba haina screen duda chongthorakli. Madu ubada Rima mache Yuhenda marau leba mityeng ama yenglamduna mafamdudagi satthoki. Yuhenbidi karisu khanjiluba tawduna magi lefam thokpa adum tuminna henjang du manduna lehauri. Ngahak leiraga Rima machegi manakta amuk changlaktuna makhutta pairiba phone du macheda satpirei. Yuhenbisu ingangakna phone du paijingai karigino hana yenglubada Yuhenbisu ure phone screen du da chongthoktuna leiribadu. Mataududa Yuhenbi sauna phone du tap laktuna call du paikhali. Kaino nang pamise? Ha, ifamdagi kari amuk pamlibage. Hanjin awaba tahanba aigi punsibusu lekha tahanbiba. Hayo, nang kari pamlibage? Nangi apamba hayo. Ay khangba ngamdre. Ay hingningdre. Tariba khonzen wahai matau kayadada Yuhenba nungaitaba fauna. Yuhenbi wangang lamba chapleptuna luktharamba maithongdu sat nongkhalaktuna angakpa kaya fauna tuminna wangang bangamdana laikre. Yuhenbina nangsu aingoda hainingba ngangningba kaya ama leramgani. Aisu nafamda haijaningba khara lei. Hayeng sanglan pakta pung 10 da thengnase. Thamage. Rimana che chena ngasai tokhibudo aisu loina uhawe. Kari kamdauba kanano haibudo khangningbadagi chena yadaba thaba ama ai tawkhre. Masigidi chena ngapiyuko. Yuhenbi asam tuminna famna mikupduda phatning singlei. Sinubase wajauka amuk paile mine. Mrs. Thajange halak priyenge. Soiroye nangtanabu thokjaraktabe wani. Aidi numit khudingi noi thonggan mapada adum chathok chasin tawina. Kaino konsibu aina tawriro natraga nana tawrakliro. Ha, nang phone paibase yam kanare. Phone sukta atharanuko. Hayengse amta thengnase. Ai nangonda kainom sum hainingba yagadro. Namitu amuk ningsingduna Yuhenbi mitlu anidu pirang tapna sintharakli. Rima su nungaijadana. Che mikupsidabu natro matam kayagi mamangdagi chena khaurang nangai jakhiba. Aduga mitmangda taduna leiraba matamsidana awaba maichak potlum kaya kokthakta hapchinduna wanglaba pansibu kaduna chatke khaliba kaiginu. Hojikti chena khanjaba ningjaba khudingmak mangda taduna leirabane. Karigi kapchetpi amagum chena kaptuna leithokluгane. Leijaba thauna pangan sakti puthoktuna pumnama mayoknagadabane. Rimagi wahai kaya asina Yuhenbi tumin kaplambadagi hena makhon thokna asum kaplagli. Haina kiba mafam matamgi matung ina Yuhenbi khara ngalapna sanglen paklomda anauba wakhan asa kayaga loinana asum tapna chatli. Matang amuk chana Zina su thengnarami. Hatakti Jina mapa chana rubana lotpa chenbagi matam phangkhidre. Zina ubada Yuhenbi harauna momonoktuna. Jina tapna kai chalubana Yuhenbi na asida thaba masum lakpane.
nungairibo nangbo. Zina maithong maksinduna. Yuhenbe. Ai nangonda yam lankre. Numitugi thodokdo. Ai tasengna khanghaudabani. Moina adumna tawramgani haibadi ai kaidonungda khallude. Adubu Jina numitugi thodokdo ningsinglagumse. Maduna ikhoida awaba natana kari kanaba pirune. Madugidamakta ai karisu khanjiluba leitre. Pumnamakta matang chadana mangluba nungthingi manglanni haina khandokro. Phare sewase toklase. Ai nangwanda kainom hange. Jina maithong amuk hairap harauna. Hango. Nangse swaideni haidai. Jina na kainu. Aikoi lamphau khangdrabo. Yuhenbina. Adudi nang yuhenba khangbra. Jina na. Aikoi iteira haisa. Tu asida sanglenga sagatpa yuhenba do natro. Mane. Asida isu jagoi ki oja macha ama oina puriye. Jina na. Haima. Yam thajadiye. Is mi machadi oja phongga kakreko. Ado nang nai khoi tei hangido kaidorage. Hana khangnabro. Natraga sanglenda yawbadagi khangnakibro. Hana budi khangne. Ado phasana khangnakibadi nateda. Jina na. O yam phabane. Aigi puri pironga sa mangonda loile henjani. Ado Magi pawa matarabo. Yuhenbi momo noktuna kai pawno haisa. Jina na. Maran mathum paigi leirabanina luhongdoredana. Kuiraroi. Noisu khangnabanina invitation laani. Harauramba maithong mikuptuda yuhenbi khanghaudana manglakhiba nonggi mapaigum imak maksinduna. Asengbro. Jina na. Kainu he. Sibu Pagito Yabawaro. Noina Suhena Kangyarponi. My Kangabanupido. Sanglendaga, Toituna Haiba, Pogdaida. Masapudi Kangde. A Quema in a hybrid Yampaze Hene. Moigasu, Adam Nak Narabane. Uribo Polim the Gaidigini. Ming Dubu. Oh, Inungan be Hibora Male. That day, number came to Pogdada bro. Yuhenbina. Parijina. Nongma Pasuna Mutiners. Jina na. Hoi, I should have a malapone. Pare, Nangsu Tankrani, Matang Javada Mupulase. Chaleko. Ase Hainaduna Anidu, Magi, Nakan Amamam the Janakri. Yohenbi, Sagaluba Asakea, Kairabada, Ikai Benungaita Bakayana, Masapumba Yomsin Kibana. Yuhenbaga unaduna, warisana bagitona, mapam the late Jabada, Sanglen Tamna, Sat Junctionlamduna, Yuhen Batolaklani Haibagi Matam Kangna, J Machet Amada, Waron Kara Izaramduna, Mitki P Kayaga Loinana Yuhenbi, Aroibo Oina, Sanglel Adubu, Tung Hana Yengjaramduna, Pantha Badoduna, Mapam the Dagituna Chetkre. Asamna Yuhenbi, Hekjet Kibamapa Janana, Ikan Kanadana, Inungan Bisu, Karigumba Kara Hainina, Yuhenbagi Rum Tamna. Tapna changlagli. Kadugi thongdu hangi tawbaga ure inonganbi che machet ama thetuna thamlamlibadu. Inonganbi paper du satpai khatuna kari kamdawbano khangningna paper du de yengi. Paper du da asumna iramli. Nafam de langjeruba iral kaya nagasidi. Namang de leptuna langkiba iral kaya bu ngapiyo haina haijabagi thawna. Aigi fam de leitre. Chinban Kang Hydrabasu, J. Madikalamgi Mateng Loduna, Tamoy sang the Lali Hijari. Aita sang from the land crack. A bomb tangapio. Asum the Tia do the Iram Libawarondu, Mikup Karagi Mamanga. Yuhenbina, Kana Ukinikana, Hatu, Lord Ijarambani. Adubu Inungan Bigi Wakandadi, Pumna Maktayonana. Yuhenbanama Pam the Iram Libani, Hirak Libani Kanduna, Jedubu, Mitpam Hongdana, Nungshina Yengjari. Kanziluba Mikup the Amuning Singletly. Jena Egita Mojobuta Sena Nungsi Viva Oirabadi. Damojogi Punsina, Mikup Karatang Oirabasu,
ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯖꯅꯕꯒꯤꯗꯃꯛ ꯑꯍꯟ ꯃꯁꯦꯟ ꯌꯥꯅꯗꯨꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯊꯣꯛꯂꯁꯤ ꯍꯥꯏꯅ ꯏꯆꯦꯒꯤ ꯆꯤꯟꯕꯥꯟꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯔꯛꯑꯣ